Akashvani Imphal Chitrabhanu Chitrabhanu na pau pazari. Kendra Travel Affairs Mantraloy Makada Lebak Sinba Tumbada PM Janman Amasung Jagyu Makada Information Education and Communication Campaign Jan Vagidari सबसे दूर सबसे पहले टेक्नोपॉल जिला की ओइना हेंगदेगी होरगनी जिला से एडिशनल डिप्यूटी कमिश्नर न थोप चेरोल मन हाई कैंपेन से था से की कुनमंगा फावो चथगनी एसडीओ अमसुंग वीडियो सिंगना जगुआ खुंगंग मसक खंगदोक्तुना मरी लेनबा विभाग सिंगी डिस्ट्रिक्ट लेवल ऑफिसर सिंग अमसुंग स्टेक होल्डर सिंगना कैंपेन असे पांगथोकदबनी District Administration Kangpopi nasu campaign asi hayengdagi horaga tha asigi kunmanga phawpa pangtokani campaign asi pangtokpagi maruiba pandamdi miyam da maru oina travel singda sarkar gi yaifa tharang scheme singi matangda ningthina khangan bani masida development block mapan amasung khungang humpumatoi konshingani Senior Citizen Society Amadi Health Worker Association Kundrakpamna World Hypertension Day ngasi Kundrakpam makha Lekai Community Hall da pangtokre kumchisegi World Hypertension Day gi hiramna Controlling Hypertension Together haibasida akang aishina wa ngangbagalunna lemna laing bagi camp amasu pangtokhi Pradhan Mantri Narendra Modi numinini gi khongchet ngasi Sweden gi Godan Bakta Tungani magi khongchet asina viral amasung Sweden ani gi marakta ऐतिहासिक oiba mari ama thamba ngamlagani Pradhan Mantri na Sudan ki Pradhan Mantri of Christian ga unaduna leba ani ki marakta laloliti green transition AI technology startup resilience supply chain ngaksel space climate action amasung leba ani ki miyam ki marakta lena ba mari hena fagat hena na bagi matang da wafung kaya khanagani Leba sige Raja Manga amasung Union Territory sing the census listing ani kunter ki ahanba phase ki house listing amasung housing census ki field operation chathari haiba Raja sing amasung Union Territory sing adudi Meghalaya Rajasthan Maharashtra Jharkhand amasung Delhi NCP ki Municipal Corporation of Delhi area ni maresida iniminter sing na yumthong changduna yumkok thibagi thabak sing Raja amasung Union Territory sing the chathari mafam sing adudi Andhra Pradesh Arunachal Pradesh Bihar Chandigarh, Chhattisgarh, Dadra and Nagar Haveli, Daman and Diu, Madhya Pradesh, Punjab, Telangana, amasung Uttarakhand ni. Kendra ke Grah Mantrolan hai census listing ani kuntaret asi ahanba oina digital ge tool sing sinaduna pangthokli adumoina mapung phana amadi hene gyan tahna bagi damukta yumthong changduna enumeration ki thabakti adumuk chathari Mantraloy sina hai Gujarat, Jammu Kashmir, Ladakh amasung Puducherry da enumeration ki thabak ngasidagi hokre masitha asigi kuntra matoi phawa chathagani Lanai gari sing thoba ki mohta metro namhut bagi pakhalak liba khongthang ge saruk amu oina Delhi Metro gi ahen ba train sing chelagani Delhi Metro Rail Corporation DMR sin hai hojik oriba malengi fibam asida akoi bagi fibam sel tungi amadi energy marang kaina fanghana bagi pandam da public transport henasin nabagi wari basilawrapani DMR sin hai hayengdegi hogduna ahen ba train taruk hapchinduna train trip kunmari ningthokaba khuding ki chengani corporation asina makhata na hai darkar ge matungina ate numising dasu ahenba servicing pinina bagi thorang tori Yuva Sangam Phase 6 Egg Virus Savar ki thorum IIT Tirupati da hogdokre thorum adu da wangang aduna IIT ki director Professor KN Satyanarayana hai thorum asina tongan ba lamsing degi lakpa mahirush ki merekta sakhang makhang na bagi tanja ma pibagaluna na leba sig ina kullaba nat chanabising amadi heritage sing kangan bada mateng oiragani numitrani chathaga daba thorum asi kendra siksha mantralo na shimbani masingarang degi hogduna Chathaki Bathorum Asi Tasigi Kuntareta Lushingani Supreme Court ki just masing hangatan bada Rashtrapati Draupadi Murmu na ihaba pikre Chief Justice Yaldana Hana just masing kuntra humduleran ba adu just mari hangatuna punna kuntra tra leragani thorang asi promulgation of the Supreme Court number of just amendment ordinance lisani kuntaru ki matung ina pakhat ki bani Central Board of Secondary Education CBS na class 9 amadi 10 Tamliba Mahirushin de Chase ki July ki tang amadigi hona lol ahum sungsoi soidina tamba horagani board sina thokpa cherol amagi matung ina lebasigi lol ani yauna punna lol ahum sungsoi soidina tamba horagani masin National Education Policy listing ani kun amadi National Curriculum Framework for School Education listing ani kulhumdoiga mari lenena pakhalak pathorangi CVS ki matungina ahum subol lol adudi class 10 ki board parikha da yaroi adubu school sing aduna internal oni yingsin bigi tabak tawgani loinana CVS ki certificate madu yawgani World Health Organization WHO na
Democratic Republic of Congo amasung Uganda da Ebola laina sandorokle haina lokthokre WHO ge Director General na hai myoy marfu nipan sikeb amadi myoy chahum hena laina asina naramba yai haiba wafam thengar padigi mataki wafam asi fungdokibani pawri sere